Kuki singna masagi lam nattabida moina akhoi bu sumaina otbiba haras tawbiba asigidamakta mukhoibudu akoina government na chathaba yaba action tawbiba yabado laukhatpiyo haibisi akoi dandi pibiyu haibisi akoigi apambani akoigi thokliba incident asi akoigi khun konsaku kelungwiram khun asida thokhibani akoigi lamda akoi khun asida akoina khun yum sajage haina lamsi pak thokbada moina Kuki singna yaroi haina moina adu akoibu sumaina problem tawthoe aduga akoigi tabak suriba nupi yum sage na masagi yum sage na semriba nupi busu moina phubiba aduga moi namthubiba adumaina moina adumaina tawbiye aduga moina akoigi nupi busu moi mi mayam lariga phubiba adugi damakta akoi ngasi sida ban tawjabani akoi adu yaningde nupi ama bu thabak suriba masagi lamda thabak suriba mayum sajage hena laiba mi bu moina adumaina tawbibdo akoi yaningde hena ngasi sida ban si tawjaribani akoi na tawjariba mafam ase akoi ge Kaupru range gi akoi gi Naga singi ring road oina main important oiba lambi oibani IB road haina si lambi se akoi gi Naga gi lambi ne akoi gi lam asida akoi gi lambi asida akoi na ban tawjaribani adu asigi maram asida government na miyeng tabirega asi yanaba ingthabasi purak bidri phauba akoi se si ge khongjang si changsinggani haibasi phondok jabin dandi bihanninge haibadi masagi lam nattabida moina akoi bu sumaina otbiba haras tawbiba asigidamakta mukhoibudu akoina government na chathaba yaba action tawbiba yabado laukhatpiyo haibisi akoi dandi pibiyu haibisi akoigi apambani